Matandure. Nang som ta laumi. Kai to ai mamang ke je nang kar ki gan ni ko Namutara nokchari ngasi ja yamna nungai gadaba video makha puraga lakchari kamai tawdoino habada video ja aikhoi je hoji mafam di pallaroi ge aduga maming ke ka kai amata palloi mapan nam khaktang haijage khoji mapan nam da lei ba hojik se aiga iman se ibani khaktani ba lei se school amagi oja oiraga lei bani ado magi school gi quarter de ne khoina hojik lei room ji su dum mayam na ubiramani paklong na kai phajai yamna decoration amagi da tai tare ko ado maina yamna phajaba madi oi aduga khoina room manung sida leiraga hojik room sida gi thoaga chatoi ni kadai da chatoi no haba matam da room mama lei bai tare classroom lai ji am tam na ba phataba lai ji am lei ba khogi nung dang hektar pu matam da ke ka gumba law pa digi jinga da dong dang na lang pa gumba sigumba ji am na thok pa ado hek mam gi ba kan da adugi mafam du da mi kanam da chang de ba moina su dum hai mi kanam da chang de adubu ai khoi di ngasi chang ge taw bani ba kai gi chang doi no ha ba da khoi je ngasi di akhoi angang mayam gi exam lei ye ba angang mayam gi exam lei bani na moi gi questions answers sing do hai tare adu do akhoi na check taw ba lo salak pa theng le rami si si adu ita ga di akhoi theng ju theng am ni na theng ga di akhoi put se thok le i ga yam na akhoi na hai nei da ado theng ka ji da akhoi jap tak chat le yeng si moi na hai na ri ba ko kam kon tai hai ba adagi akhoi mayam hai ba do adu do akhoi ta sek na hak theng na yeng si ga na ga akhoi bani khana ra ga na si je akhoi number chat ke taw bani ado ki ba di am na ki akhoi ju thawai je kubak ta hapa gani chatoi se ado kai do rok tuino khangdi ado sigragadi video je yeng bangaroi miun ga je paitok tena butuna phag ga sigragadi akhoi sidragadi hayeng yeng bangani hang thagala ke ba ngasi na mini ngasi date 11 ko pung gi tarama thoi khara ta mani helam mani pung gi tarama thoi makai khai hede tarama thoi makai khara hele ado huji akhoi number chat chak ti chadri chak thong do ga thamme bani ado chup ka manung da le bi boring ju chui adu duna amtang thoaga siki hai ba mafam do ki ba mafam do khali amta akhoi huji chat tore sak chin na chak thokpa akhoi chaluge moina di changano haibani dawbada bu akhoi changani tumina changdoini ado moina noigi risk ta changge yengjage hadi ke sukai di chango namudi haibadu changano di thingni doi jo akhoi changani chango jo hai changano ja akhoi kaino khamde akhoi yengurene hoji mayam makhada ba video ja changbado ulap yengmina se ba kamai tawge ado nasigi se mayam punna yengmina se Chal ku ge ma. okay lo mam ta udre makhada thalo ado live kita ni ko khoi thai je kem ta kakpa khot pa kem yaw de ko ado lang no ba ko lang adi akoina sum horen ka hetare lang bai di khangdana ka laukhalak padu mina kai kai no khana gi ni ba kem khanga no school je class ma amam le ba room do ado room do ama khata ni ba tam nei je atopadi tam na de ba si moina ura su nungai roi doini adu na ko makha nam chale uhandre adu maming ju panjadre ado khoina di tumina sum tabong kam ni na na khoni ram ta oi de na ko thong hang do jam kana hang do ni su hang di chang ni ma sa mi nyao de na ko chang ni u de pat long chang nya lo kai no ni na ta na ko as du ma ko nam ta byong dan ma ke yaw ge ma ke be ke tok si piro do pung baro ta do kan da kana hen pom no mak doi no ba drama thok mi ya khai mari jamin to pung kana utoke इन दे ची थारो मुद खरबो दो पुंग तारा मा थोइगा मिदी यांखै मंगा नि जरे आई करुम दरे यौद्री को अदो स्कूल दी उला रोय के मनुंग दोइन उलके बको अतोपदी उला रोय मोइन उरगा नुंगाय रोय बा अदो सोम दा हाना चतोइनी लाव सोम दा होजि केक लाव मखोन लापना तारम बयाय को अदो कइनो खोइबुदी तारे ना त हेन पम नै बदो खोइ मी कनाम ले रोय को सि के दु के न मखोन म तागिद्रा
ꯗꯨ ꯇꯣꯏꯂꯦꯠ ꯃꯅꯥꯛꯇꯅꯤꯀꯣ ꯂꯩꯁꯦ ꯍꯦꯟꯄꯝꯁꯦ ꯇꯣ ꯁꯤꯗ ꯗꯨ ꯍꯦꯟꯄꯝ ꯁꯤꯗ ꯁꯤ ꯍꯦꯟꯄꯝꯁꯦ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯨ ꯆꯪꯁꯤꯟꯁꯤꯔꯥ ꯀꯩꯗꯧꯔꯤꯒꯦ ꯑꯗꯨꯝ ꯆꯪꯁꯤꯟꯁꯤꯉꯀꯣ ꯑꯗꯨ ꯎꯗꯤ ꯎꯗ꯭ꯔꯦ ꯗꯨ ꯁꯦ ꯍꯦꯟꯄꯝꯁꯦ ꯁꯤꯅꯤ ꯍꯧꯖꯤꯛ ꯀꯦ ꯅꯣꯃꯩꯗꯣ ꯁꯣꯝꯗ ꯍꯥꯏꯔꯦ ꯂꯣꯏꯅ ꯊꯤꯡꯉꯤꯀꯣ ꯑꯗꯨ ꯌꯥꯝ ꯆꯠꯐꯝ ꯂꯩꯇꯦ ꯁꯣꯝꯗ ꯂꯣꯏ ꯑꯁꯣꯝꯗ ꯎꯠꯂꯣ ꯑꯁꯣꯝꯗ ꯑꯩ ꯈꯨꯠꯇ ꯅꯠꯇꯦ ꯑꯁꯣꯝꯗ ꯁꯣꯝꯗ ꯂꯣꯏ ꯊꯤꯡꯉꯤ ꯅꯠꯇ꯭ꯔꯥ ꯁꯣꯝ ꯎꯠꯁꯤ ꯂꯥꯎꯅꯦ ꯅꯠꯇ꯭ꯔꯗꯤ ꯃꯣꯏ ꯊꯥꯖꯔꯣꯏꯕ ꯁꯦ ꯂꯣꯏ ꯊꯤꯡꯉꯤꯗꯨ ꯁꯦ ꯑꯩ ꯎꯠꯂꯛꯀꯦꯀꯣ ꯁꯤ ꯂꯣꯏ ꯊꯤꯡꯉꯤꯀꯣ ꯂꯣꯏꯅ ꯊꯤꯡꯉꯤ ꯁꯤ ꯑꯍꯥꯡꯕ ꯑꯝꯇ ꯂꯩꯇꯦꯀꯣ ꯇꯣꯏꯂꯦꯠꯅꯤꯁꯦ ꯁꯤ ꯂꯣꯏ ꯊꯤꯡꯉꯤꯀꯣ ꯂꯝꯕꯤ ꯂꯩꯇꯦ ꯑꯁꯣꯝꯗꯁꯨ ꯂꯥꯛꯑꯣ ꯎꯠꯁꯦ ꯑꯗꯨꯁꯨ ꯎꯠꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯁꯣꯝ ꯅꯥꯀꯟꯗ ꯎꯠꯁꯦ ꯍꯥꯏꯕ ꯑꯗꯣ ꯎꯠꯇ꯭ꯔꯒꯗꯤ ꯃꯣꯏ ꯀꯃꯥꯏꯅ ꯊꯥꯖꯗꯣꯔꯤꯒꯦ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯂꯝꯕꯤ ꯑꯃ ꯂꯩꯇꯦꯀꯣ ꯑꯗꯨ ꯑꯁꯨꯝ ꯂꯦꯐ ꯁꯥꯏꯗꯇꯅꯤ ꯂꯩꯔꯤꯕ ꯂꯩꯍꯧꯔꯤ ꯀꯩꯅꯣꯗꯣ ꯑꯗꯣ ꯉꯥꯏꯈꯣ ꯑꯩ ꯃꯃꯥꯡ ꯊꯪꯉꯤꯒꯤꯁꯤ ꯁꯣꯝ ꯅꯥꯀꯟ ꯂꯩꯇꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯂꯝꯕꯤꯗꯨꯅꯤ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯂꯝꯕꯤꯗꯨꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯗꯨ ꯁꯤꯒꯤ ꯍꯦꯟꯄꯝꯗꯨ ꯀꯅꯥꯝ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏ ꯁꯤꯗꯩ ꯆꯪꯉꯛꯏꯅꯤ ꯂꯥꯏꯚꯅꯤ ꯀꯩꯝꯇ ꯀꯛꯄ ꯅꯠꯇꯦꯀꯣ ꯀꯦꯅ ꯃꯈꯣꯟꯗꯨ ꯅꯣꯏꯅ ꯇꯥꯅꯤꯡꯉꯒꯁꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯃꯃꯥꯡꯗ ꯆꯈꯠꯂꯒ ꯍꯥꯏꯇꯥꯔꯦ ꯇꯥꯕ ꯑꯗꯨꯝ ꯌꯥꯒꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯏꯕꯥꯅꯤꯅ ꯆꯠꯄꯗ ꯀꯦ ꯂꯥꯎꯔꯛꯏꯗꯣ ꯉꯥꯏꯈꯣ ꯑꯗꯨꯝ ꯃꯈꯥ ꯉꯥꯏꯈꯣꯃꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯀꯣꯛꯀꯗꯣ ꯁ꯭ꯀꯨꯜꯗꯤ ꯎꯠꯂꯛꯑꯔꯣꯏꯒꯦ ꯑꯩ ꯃꯈꯥ ꯈꯛꯇꯅꯤ ꯀꯣꯛ ꯎꯠꯇꯣꯏꯁꯦ ꯈꯔ ꯁꯥꯡꯉꯤ ꯆꯠꯇꯣꯏꯁꯦ ꯉꯥꯏꯈꯣ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯑꯁꯦꯡꯕꯩ ꯂꯩꯖꯥꯠꯂꯕ ꯑꯗꯨ ꯂꯩꯕꯩꯅꯦꯕ ꯃꯣꯏꯅ ꯍꯥꯏꯔꯤꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯦꯟꯄꯝ ꯅꯣꯃꯩꯗꯣ ꯀꯦꯗꯣ ꯀꯅꯥꯅ ꯅꯣꯃꯛꯀꯗꯣꯏꯅꯣꯕꯗꯣ ꯑꯗꯨꯅꯤ ꯍꯦꯟꯄꯝꯁꯤ ꯍꯦꯟꯄꯝꯅꯦꯕ ꯀꯩꯅꯣ ꯑꯩ ꯈꯣꯡ ꯑꯩꯉꯣꯟꯗ ꯄꯥꯏꯔꯛꯑꯣ ꯍꯣꯏ ꯌꯦꯡ ꯆꯠꯂꯨꯀꯣ ꯁꯣꯛꯇꯔ ꯍꯧꯖꯤꯛ ꯅꯠꯇꯦ ꯁꯣꯝꯗ ꯂꯥꯛꯑꯣꯃꯤ ꯅꯪ ꯑꯩꯒꯤ ꯑꯣꯏꯗ ꯑꯩ ꯈꯨꯠꯇ ꯄꯥꯏꯔꯛꯑꯣ ꯍꯥꯏꯕ ꯑꯩ ꯀꯩꯅꯣ ꯇꯧꯔꯦ ꯌꯧꯔꯛꯇꯣꯔꯦ ꯈꯣꯡꯀꯥꯞ 10 ꯊꯥꯡꯉ ꯂꯩꯗꯣꯔꯦ ꯁꯤꯒꯤ ꯔꯨꯝꯁꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯆꯪꯁꯦ ꯍꯥꯏꯔꯣ ꯆꯪꯉꯣꯏꯁꯦ ꯍꯥꯏꯔോ ꯆꯪꯒꯗꯕꯅꯤ ꯁꯨꯝ ꯀꯩꯅꯣꯝ ꯇꯧꯔꯛꯑꯗꯤ ꯃꯊꯪꯒꯤ ꯔꯨꯝꯗꯅꯦ ꯁꯤ ꯔꯨꯝ ꯅꯠꯇꯦ ꯃꯊꯪꯒꯤ ꯔꯨꯝꯗꯔꯣ ꯔꯨꯝ ꯑꯃ ꯋꯥꯠꯂꯤ ꯅꯠꯇꯦ ꯔꯨꯝꯕꯨꯗꯤ ꯈꯪꯉꯦ ꯆꯪꯁꯦ ꯍꯥꯏꯔꯕ ꯆꯪꯉ ꯍꯥꯏꯐꯦꯠ ꯆꯪꯉ ꯌꯦꯡꯉꯁꯤꯔꯣ ꯆꯪꯉꯁꯤꯔꯥ ꯑꯗꯣ ꯗꯥꯏꯔꯦꯛ ꯃꯊꯛꯇꯤ ꯎꯠꯂꯣꯏꯀꯣ ꯕꯦꯟꯁꯀꯨꯝꯕ ꯑꯗꯨꯝꯕ ꯈꯛꯇꯪ ꯎꯠꯂꯛꯀꯦ ꯑꯗꯣ ꯑꯩꯈꯣই ꯆꯪꯉꯦ ꯆꯪꯁꯦ ꯍꯥꯏꯔꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯆꯤꯌꯔ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯕꯣꯔꯗꯅ ꯑꯁꯣꯝ ꯃꯊꯛꯇ ꯂꯩꯔꯦ ꯕ꯭ꯂꯦꯛ ꯕꯣꯔꯗꯇꯨꯗꯤ ꯎꯠꯂꯛꯑꯔꯣꯏ ꯕꯦꯟꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯀꯣ ꯁꯤꯗ ꯕꯦꯟꯁ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯃꯈꯣꯟ ꯇꯥꯗꯦ ꯊꯣꯛꯑꯁꯤꯔꯥ ꯉꯥꯏꯈꯣꯃꯤ ꯉꯥꯏꯈꯣ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯒꯦꯅ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯆꯪꯉꯛꯄꯒ ꯊꯣꯛꯈ꯭ꯔꯗꯤ ꯃꯣꯏꯅ ꯑꯌꯦꯡꯕ ꯃꯤꯁꯨ ꯈꯔ ꯈꯟꯊꯕꯁꯦ ꯑꯩ ꯃꯤꯍꯨꯟꯁꯦ ꯑꯝꯇ ꯄꯥꯏꯔꯦꯡꯉꯣꯕ ꯁꯤ ꯑꯝꯇ ꯄꯥꯏꯔꯦꯡꯉꯣꯕ ꯀꯃꯥꯏꯅ ꯀꯩꯝ ꯇꯧꯔꯣ ꯐꯝꯁꯤꯔꯥ ꯅꯠꯇꯦ ꯉꯥꯏꯍꯥꯛꯇꯪ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯁꯦ ꯁꯤꯗ ꯐꯝꯃꯨꯁꯦ ꯁꯤꯒꯤ ꯁꯤ ꯕꯦꯟꯁꯤꯗ ꯐꯝꯁꯦ ꯁꯤ ꯐꯝꯃꯨꯅ ꯁꯤꯗ ꯐꯝꯃꯨ ꯁꯤꯗ ꯑꯩꯁꯨ ꯁꯤ ꯐꯝꯒꯦꯀꯣ ꯑꯩꯁꯨ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯀꯛꯑꯣꯏꯒꯦꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯀꯛꯑꯣꯏꯒꯦꯕ ꯑꯗꯨꯝ ꯀꯩꯗꯧꯔꯛꯑꯦ ꯌꯦꯡꯁꯦꯕ ꯂꯥꯏꯠꯄꯨꯗꯤ ꯊꯥꯜꯂꯦ ꯑꯁꯣꯝ ꯐꯥꯎꯕꯗ ꯑꯁꯣꯝ ꯐꯥꯎꯕꯗ ꯂꯩꯀꯣ ꯑꯗꯣ ꯀꯩꯗꯧꯔꯛꯑꯦ ꯌꯦꯡꯁꯤꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯃꯅꯨꯡꯗ ꯃꯣꯏ ꯍꯥꯏꯗꯣ ꯉꯝꯃꯔꯣꯏ ꯑꯩ ꯁꯣꯝꯗ ꯀꯥꯞꯄ ꯁꯤ ꯗꯦꯛꯁꯅꯤꯀꯣ ꯁꯤꯁꯦ ꯁꯤꯁꯤꯅ ꯕꯦꯟꯁ ꯖꯒꯥꯁꯦ ꯃꯩꯁꯨ ꯊꯥꯟꯗꯦ ꯍꯥꯏꯕ ꯅꯨꯡꯗꯥꯡꯗ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯂꯣꯏ ꯊꯥꯜꯂꯦ ꯁꯤ ꯃꯐꯝꯁꯦ ꯊꯥꯟꯗꯦꯕ ꯊꯥꯟꯕꯗꯣ ꯃꯣꯏ ꯀꯩꯅꯣ ꯅꯍꯥꯟ ꯑꯩꯒ ꯏꯃꯥꯟꯅꯕꯁꯤꯒ ꯁꯝꯃꯝꯃꯤꯅꯦꯕ ꯑꯗꯨꯁꯨ ꯅꯣꯡꯉꯥꯜꯂ ꯑꯃꯨꯛ ꯇꯠ ꯂꯩꯔꯝꯃꯦꯕ ꯎꯆꯤꯅ ꯆꯤꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯅ ꯊꯥꯡꯅ ꯀꯛꯏꯔꯥ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯨꯝ ꯇꯠꯂ ꯂꯩꯔꯝꯕ ꯏꯕꯥꯅꯤꯅ ꯁꯝꯃꯤꯗꯣ ꯅꯍꯥꯟ ꯁꯝꯕꯗꯨꯒ ꯑꯅꯤꯔꯛ ꯅꯠꯇ꯭ꯔꯥ ꯑꯅꯤꯔꯛ ꯁꯨꯔꯕꯅꯦꯕ ꯁꯝꯃꯤꯁꯦ ꯑꯗꯣ ꯍꯦꯛꯇ ꯇꯠ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯁꯤ ꯐꯦꯟꯒꯥꯏꯁꯦ ꯃꯊꯛꯇꯤ ꯎꯠꯂꯛꯑꯔꯣꯏꯒꯦ ꯐꯦꯟ ꯑꯍꯨꯝꯅꯤ ꯁꯤꯒꯤ ꯔꯨꯝ ꯃꯅꯨꯡꯁꯤꯗ ꯊꯥꯜꯂꯤꯁꯦ ꯁꯣꯔꯤ ꯄꯥꯜꯂꯤꯁꯦ ꯍꯥꯏꯕ ꯐꯦꯟꯕꯨ ꯊꯥꯜꯂꯗꯤ ꯂꯣꯏꯔꯦ ꯃꯩ ꯅꯠꯇꯦꯀꯣ ꯐꯦꯟ ꯄꯥꯜꯂꯤꯁꯦ ꯑꯗꯣ ꯁꯤꯒꯤ ꯐꯦꯟꯁꯤꯁꯨꯅꯦ ꯀꯩꯅꯣ ꯇꯧꯕꯗ ꯁ꯭ꯋꯤꯆ ꯑꯣꯟ ꯑꯣꯐ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯂꯩꯗ꯭ꯔꯤꯕ ꯑꯗꯣ ꯃꯣꯏ ꯑꯗꯨꯝ ꯊꯝꯕꯕꯨꯗꯤ ꯑꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅ ꯑꯃꯨꯛ ꯀꯔꯤꯝꯇ ꯇꯧꯗꯕ ꯑꯗꯨꯕꯨ
ꯆꯪꯕ ꯀꯥꯟꯗꯗꯤ ꯈꯤꯇꯪ ꯍꯪꯒꯣꯏꯕ ꯈꯣꯠꯄ ꯑꯗꯨꯝꯕꯗꯤ ꯌꯥꯎꯏꯀꯣ ꯏꯊꯟꯗꯒ ꯂꯩꯕ ꯀꯥꯟꯗꯗꯤ ꯑꯗꯣ ꯁ꯭ꯀꯨꯜꯅꯤꯅ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝ ꯂꯥꯛꯄ ꯂꯥꯡꯕ ꯈꯣꯠꯄ ꯀ꯭ꯂꯥꯁ 6 7 8 9 10 ꯑꯗꯨ ꯃꯌꯥꯝ ꯉꯥꯡꯕ ꯂꯥꯡꯕ ꯈꯣꯠꯄ ꯃꯌꯥꯝ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯀꯩꯅꯣ ꯀꯤꯕꯗꯣ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯕ ꯄꯨꯡ ꯕꯥꯔꯣꯒ ꯃꯤꯅꯤꯠ ꯑꯃ ꯆꯠꯂꯦ ꯀꯔꯤ ꯊꯧꯔꯁꯤꯔꯣ ꯊꯣꯛꯂꯁꯦ ꯊꯣꯛꯂꯁꯦ ꯉꯥꯏꯈꯣ ꯑꯁ ꯁꯣꯝ ꯃꯅꯨꯡꯗ ꯑꯝꯇ ꯆꯪꯉ ꯌꯦꯡꯁꯤꯅ ꯅꯪ ꯑꯩ ꯈꯨꯠ ꯊꯥꯗꯣꯛꯀꯅꯨꯀꯣ ꯅꯪ ꯑꯩ ꯈꯨꯠ ꯊꯥꯗꯣꯛꯀꯅꯨꯀꯣ ꯁꯣꯝ ꯄꯥꯏꯔꯣ ꯅꯠꯇꯦ ꯑꯩ ꯁꯣꯝꯗ ꯈꯨꯠ ꯑꯣꯏꯗ ꯄꯥꯏꯌꯣꯕ ꯅꯠꯇꯦ ꯑꯩ ꯄꯥꯏꯒꯦꯕ ꯈꯣꯡꯇ ꯁꯣꯝꯗ ꯈꯤꯇꯪ ꯃꯅꯨꯡ ꯆꯪꯁꯦꯕ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯃꯊꯟꯗꯨꯔꯦ ꯅꯪ ꯁꯣꯝꯗ ꯂꯥꯛꯑꯣꯃꯤ ꯑꯩ ꯃꯤꯍꯨꯟ ꯐꯝꯖꯟꯈ꯭ꯔ ꯃꯥꯜꯂꯦ ꯊꯣꯛꯂꯁꯦ ꯉꯥꯏꯈꯣ ꯀꯃꯥꯏꯅ ꯊꯣꯛꯇꯣꯏꯅꯣ ꯁꯣꯝ ꯅꯥꯀꯟꯗ ꯂꯝꯕꯤ ꯂꯩꯕꯅꯤ ꯉꯥꯏꯈꯣꯃꯤ ꯉꯥꯏꯈꯣ ꯀꯥꯔꯁꯦ ꯍꯦꯛꯇ ꯑꯣꯏꯔꯣ ꯀꯩꯗꯧꯗꯣꯏꯅꯣ ꯉꯥꯏꯈꯣ ꯑꯩ ꯃꯃꯥꯡ ꯆꯠꯀꯦ ꯀꯤꯖꯩꯕꯅꯦ ꯅꯪ ꯈꯔ ꯀꯤꯒꯟꯗꯦ ꯉꯥꯏꯈꯣ Karundan rumduk ngawre. Ay kamaray changwe. 갔다 이러면서 갔다 이러면서 지금 거기 이거 봐야 되나 ꯑꯁꯦꯡꯕꯒꯤꯅꯤꯀꯣ ꯍꯥꯏ ꯃꯌꯥꯝꯁꯦ